अहानबदा मरुओइबा पाव NIT Manipur की परमानेंट कैंपस मणिपुर लेंगाकना अथुबदा सेंगत सागतुना खुसिनरगनी हाइना चीफ मिनिस्टर युमनाम खेमचाना फोंदोक्री इम्फाल ईस्ट डिस्ट्रिक्ट की मनुंग चना लेबा खुराई चाइथबी लेरक वुमेन सोसाइटी न सेंदुना ngarang ahing yumlakta bom langshilamba thodopu yaningda bafongdokuna wakat mi phongkhri खुरुमजरी नॉर्थ ईस्ट विंडो टीवी ने संदोक्चरिबा निमिदांगी मणिपुरी पाव मियेंग ताबिरिबा पुमनमपु अहानमकदा तरामदोक्चरी हौजमियान द पाव संदोकना पीजरी NIT मणिपुर की परमानेंट कैंपस मणिपुर लेंगाकना अथुबदा सेमगत सागतुना खुसिनरगनी हाइना चीफ मिनिस्टर युमनाम खेमचाना फोंदोक्री बोर्ड ऑफ गवर्नर्स अमदी सीनेट ऑफ नेशनल इंस्टीट्यूट ऑफ टेक्नोलॉजी मणिपुर सेंदुना पैलेस कंपाउंड लेबा सिटी कन्वेंशन दा पांगथोकिबा इंस्टीट्यूट असिगी तराहुमदुशुबा कन्वोकेशन थोरम अदुदा NIT मणिपुर की बोर्ड ऑफ गवर्नर्स की चेयरपर्सन बजरंग लाल बगरा NIT मणिपुर की डायरेक्टर प्रोफेसर DVLN सोमायाजुलु याउना इंस्टीट्यूट असिगी रजिस्टर प्रोफेसर फैकल्टी मेंबर स्टाफ अमदी माहिरोई कयाना सरुक याखी थोरमदुग मरी लेना चीफ मिनिस्टर युमनाम खेमचाना हाइकिबदा NIT गुंबा नेशनल इंपोर्टेंस ओइरबा इंस्टीट्यूट असिना स्टेट असिबु वपांगल कनबा स्टेट अमा ओइहनबदा चाउना मतेंग ओइरगनी ngasi इंस्टीट्यूट असिदगी तोंगान तोंगानबा फील्ड डिग्री फंगलबा माइ पागलबा माहिरोई सिंगना मणिपुर अमदी लेबाग असि शक्ति लेबा लेबाग अमा ओइहनबा होनबियु लेबाग असिदा कुमजा लिसिंग अनि निफु तरेट फावबदा विकसित भारत अमदी विकसित मणिपुर अमा ओइहनबदा ngasi ग्रेजुएट ओइरबा माहिरोई सिंगना अंगंबा थौदांग लौबियु लेंगा के माइकैदे किसु अंगंबा मतेंग पांगजुगे NIT मणिपुर की परमानेंट कैंपस अमा ओइनबगी मफम अमा मणिपुर लेंगांगना अथुबदा पीरगनी हाइना चीफ मिनिस्टर न लाउथोखी ngasi के कन्वोकेशन थौरमदा बीटेक की माहिरोई चनिगा तरुक एमटेक की माहिरोई कुंथ्रागा निपान MSc कुनमरी अमदी PhD कुंथ्रा माथोई पुन्ना माहिरोई चनिगा मौद्रागा मापन डिग्री सर्टिफिकेट सिंह लांथोखी मसिगी मथक्ता तोंगान तोंगानबा सब्जेक्ट सिंगदा ओवरऑल बेस्ट ग्रेजुएटिंग ताख्रबा माहिरोई तरुक्ता इंस्टीट्यूट गोल्ड मेडल अमदी चेयरमैन गोल्ड मेडल सु खुसिनखी आपकी NIT वहां पे मतलब बच्चों को सिखा रहा है। आई हैव सीन द इंफ्रास्ट्रक्चर्स जो आपकी जो मैनेजमेंट, तो मेरे को बहुत खुशी हुआ। तो मैं कह सकता हूं जल्द से जल्द आपकी जमीन होगा। वो सिर्फ आपकी नहीं है, सारा हिंदुस्तान का है, सारे स्टेट की प्राइड है। ये सिविल इंजीनियर से लेके इलेक्ट्रॉनिक इंजीनियर, देन कंप्यूटर साइंस, देन ऑल साइंस सब्जेक्ट्स आप सिखा रहे हैं। तो 2047 की विकसित भारत अगर अपना युवा लोग को हम तैयार नहीं करेंगे तो मोदी जी की सोच और ड्रीम पूरा थोड़ी कर सकेगा। सो दिस इज आवर चैलेंज टू गिव लैंड टू NIT एट द अर्लीस्ट पॉसिबल। NIT मणिपुर की अखंडबा थौदांग याम चाउंग लई मतंग चथरतुना नॉर्थ ईस्ट रीजन सिदा NIT मणिपुर की हार्ड टेक्निकल एजुकेशन की प्राइमरी इंस्टीट्यूट सिंगी मरक्ता अमा ओइबंग अमई NIT मणिपुर की परमानेंट कैंपस तुगी मतंगदा अइना थमजगी वाफम दुनी उदु सोइदना अतुबा मतंगदा आई ऑनरेबल MA लेगा ताना जरगा आइदि मागी केंद्रदा लेबनिना मदु मथौ पांगथोकनाबा आई होना जगनी द लोइना आयाना थमजनिंगबसी असिगी माइ पाकपिरबा ग्रेजुएट स्टूडेंट सिंह
Imphal East District ki Manung Chanalaiba Kurai Chai Thabilere Women Society na senduna ngarang ahing rimlukta bom lang shilamba thodupu yaning daba phongdoktuna wakat mi phom khri wakat mi phomadu da Chai Thabilere Women Society ki former secretary Yumnam Ongbi Nirmalana phongdorakpada haukiba tang ama thang janumi ki lonaba ahing pung aniga minute lifu manga rom tarakpada yumlakta bom lam shilamba amadi haukiba tang ahum ningthokaba numiki ahing gi pung 12 ka minute kuntra rom tarakpa matamda yumlakta bom lang shenduna pokhai halambabu amadi aki akhang pibabu yaningdaba phongdorakli mahakna makhata na phongdokhibada yumlakta bom lang shenduna aki akhang pibagi mahutta imung manung natraga lekai gi fazana wari sanaraga pamlibadu phongdokpiu haina phongdorakli karamba kanglup natraga karamba akhoi miyoi sing hairiba jiki akhoi bom se attack tawriba bom haise atapon nateba sanapon oina ubigano ba aidi miyoi bagi live attend tawba miyoi babu irai na sibangamba sidagi hendaroktana lairiba yum kai migi sahi kaya changaga adigi paisa mayam changaga sajariba yum kai mayam akai to thoilak keduni khangau miyoi bagi puchibuju pikhamna duneba madudai pikhamnaba imungduda tariba awabadu madu kanana daita lawdinoba akoi machin matada amana amagi mathakta awaba pinaba amana amagi mathakta akoi hatongnaba chathongnaba chuma yan tadaba wakhal leitaba adidigi kok yaudaba lai so haitabagi taita sumaina akoi hanjana sumaina chana bagi thabakse masi ko yumlakta tawbiganu mirakta tawbiganu yumlak miraki wat natana manipur sida lairiba akhoi maitai haiba isiri naw singje huji ki matan sigi oinadi akhoi maitai je karamba tang khamda lairige karamba ground da karamba kaya mayam da sothar ge kaya mayam da warage karamba mongda lairige se ngasi ki akhoi ki manipur laibak sida lairiba maitai haiba group kalu isini naw isai naw mayam puna mangna akhoi kamai tok dana hingi kamai tok dana laire je amutang khanda bagi matam oi debo jise yang kumna khanda ra ba matam da akhoi si kamai na karamba mongda lairige je si khanda na ga matam ne ba kaisu laitaba wa amagi da makta nata kaisu laitaba paisa khara kak demand ta bugi da makta kari gumba khara ka haini bugi da makta sumaina yumlakta yumdu da lairi boto angang masa mayam lerangani tasing na ngarang bom attack tawraga thadari ba imung sida uji masa batari ba poche kon phienga ne tawrambadagi manau pigi sak sing da pina mana ngaktang thaiduinge da pochi thengna hogdane ba thengna ba taragari uji hairi ba mo han sida natraga mo atom sida attack ojine ba madu dayo du ne ba sidu ne ba adugi matamduna siba na ba tholok badada maduda laiba ki wena atauba isu amalaga thoko de pose ngasigi tawbirami ba isa inaw singduna daita lawdura awaba do mona mai puna do imung do de kayang kuina awaba taw do ke ba nupi do siba matamda nupa do pakhawai horani nupa do ki awaba nupi do le tamata macha do ki le hobagi awaba sumba manipur sida akhoi gi mapura ba kaina bagi masa kaina bagi magi nupi kaina bagi mikap mirau khon Work for board members Kanbada non-Muslim Haplokpabu Lup Ahumna Akan Bamongda Yaning Daba Phongdorakli Work for board Manipur gi CEO na Nipan Shuba Work for board members constitute Tongnaba Haukiba July Gitang Anida notification ama thokiba adugi matung anoba board members Kanbagi adu order da non-Muslim Yaushilakpabu Lup Ahumna Akan Bamongda Yaning Daba Phongdorakli India Pumbagi Oina Muslim Community na Work for Amendment Act 2025 ki mayokta Manipur Pangal Community su ek asigi mayokta akan bamongda yaning daba phongdokkiba laikhrabani makha tarakpa oina Pangal community gi CSO madi religious organization singa punna choyet nana khalakiba board members singa sigi matangda khana ningnabagi mifam pangthoklagani asigumba choyet naba order asibu yaning daba manipurda lariba CSO madi religious organization khudimakna mifam asibu sarugya biduna choyet nadaba mapum faba board amamam oihanaba thodang lominasi haina lup ahum asigi maikaidigi leibak miyamda appeal tawrakli
Chief Minister Y Khemchana Work for Board ki Chairman oina Khalakraba Y Antas Khan bo taram okri Hana Gililong Assembly Constituency ki MLA oiramba Y Antas Khan bo Work for Board ki Chairman oina Khalakpada Chief Minister na taram okhi baga loinana mahak na masa gi lawfum thokpa thodang loduna ka thokpaga loinana miyam gi thaza ba manghandana miyam gi yaifana ba thabak sing lawkhat haning bagi apamba Chief Minister na phongdukhi Lonana Y Antas Khan bo Chairman oina Khalakiba si mahaki experience amadi mahaki tawba ngamba singadubu sak khangbiduna Chairman ama oibigi thodang lawba ngamgani khangduna Chairman oina Khalakiba amadi mai pakpasu oishanu haiba wafam thamki Hena chokhatpa awonba moirang AC ama oinaba hawalakliba Naharul Singh bo masak naiba miyoi ama oiraknaba wakhalonda tarahumdo shuba assembly election da moirang AC gi intending candidate oigidoriba Kwakta Municipal Council Ward number 8 gi Junus Khan mirep oiragani haina laukthokpagi thoram ama we support Junus Khan team na sinduna mirep oigidoriba Junus Khan gi yumda ngasi pangthokri thoramadu the social worker Muhammad Abdul Matalif Jamiatul Ulma Vishnupur District Advisor MV Safiuddin Anjuman Islahi Mosera Kwakta gi Sardar MB Abdul Kalam Thamnapokpi Ward number 5 ki ex-member L Thoibi Thamnapokpi Ward number 5 tagi social worker M Memchombi Suglusify dagi social worker L Sanjoy Tronglaubi dagi social worker Sanayaima Ngangkhalawai dagi social worker Janmin Joy intending candidate Junus Khana athoiba mitunglen oina sarukyaki Thoramadu the Moirang Siki Tongan Tongan Bamafam dagi Junus Khan will support over Miyoi Kaya Laktuna Saruya Kibaga Lunena Hana Tongan Tongan political parties sing the Achoba Thodang Loram Bamiyoi Kaya su Junus Khan the support Toropaga Lunena Nona support Toroklaba Miyoi sing the Junus Khana Lingyan Fiyanduna Ikai Kum the Bagalunena Taramno Oki Thoramadu Mari Lenena Junus Khana Fongdokibada Hausi Moirang AC ki Tongan Tongan Bamafam sing the hospital gi Khudong Chada Bamayug Nari School sing Matik Chana Laitabana Lairaba Imung Singi Angang Sing Kaya Lairik Tambada Sothaduna Lairi Aduna Dharma Jat Bizat Khaidaba Dharma Khuding Chap Manana Miyengda Yengba Ngamba Communal gi Wakalon Yaudaba Moirang AC gi Semilon Chaukanaba Yaifana Bohonaba Ngamba Miyam gi Mihut Khanbiyu Ngasi mahakna miyang gi miut oina thoklage haina tholakpa asi kendra sigi oina hiram kayada awatpa kaya lairiba asi kharada oirabasu mengkhatpa ngamnaba honarapada mahapunung shibiba moirang esigi miyamna lakadoriba tarahumdo shuba assembly election asigi miut oibiu hairakpadagi miyam gi support ka loinana mirep oinaba tholakpani loinana vote sel lauraga miut khanbagi thabagasi hadakti toklasi Miyam gi damakta afaba thabak tawgadaba miyam gi awaba ubiba mahiroi singi khanbiba sanaroi singi khanbiba mihut oina khalasi haina phongdokhi hai bo matamda moina ai bu thonga pia ko masung ai gi wakhalo nubu moina khangna ba matamda be nanna togi haradi fare nang thoglo nangi damakta koi nangi tungdam sungman dai koi le nang khongpham handaya roi khongpham chena lepo myam parja punamak nangi supporter lakani har gi thaj bam loina thambi bedagi ngasi aina vote asi sapong lakpani nasida aina haning libadi ai koi gi hojik moirang kendra da mission yam jaragasu sinfon laitaban sum sermelon laitaba agriculture gi lamda kaya wakhan thanbiraba athoi chokka thorang lambi thong hospital education sector sports sector hai ba mafam sida so thar pa tai tai gi yengnaruba matamda hai ba meyam si urapa matam pin da meyam madura thamoi da power pa gi ngasi ai na kai gumba khara dindi oirakasu miyam da thabu ko na uchar mage hai bi yo khalom da thoglapani adumakpu ayeng ishwar mai pakhan giduna miyam na nusi giduna mai pakhan gi ba matungda
aina tawning thabuk tharam kya masule adubu matang asida aina miyam da promise to busai pamde marandi how kiba kya na promise to raga mamita gi mapi ta raga wasada maga kal ka matunga halna pogi gidaba khanna bikidaba naina bikidaba aduna marna rakana ngasidi ato pato po wakhal dala he vote thogla gadi karba kar dito bro ka gaga ke su tawroi dabni aduna makhoi gi jaypana lothop ya bam kai lothop ka dani ha dese how gi batam kya dagi masi gi chana bisiam amala he masida aina hani ne gadi ai khoi ngasi gi samanda lisinga amadi selkrai gi khallaga mihut khanda masida ai khoi phuna to binase apamba laibati da mata khanda amadi iramda masigi da mata khanda miyamu amma nusina ngi gi wakhalam chelaba adugumba miyoi kamunin gi wakhal yamraba dharma jati khayuktaba adugumba miyoi aduda Haukiba July ki tang kunhumdoi dagina kuntra fawba Hyderabad ta pangtokhiba taramatoirak shuba All India Police Meet Judo Cluster 2026 ta Manipur Police pu maut senduna saruk yaruba contingent ama Manipur Police ki DJP na taramnu okri Manipur Police ki maut senduna saruk yaruba contingent aduna gold medal ani silver medal ani amadi bronze medal nipan punna medal taranithoi lobang ngamduna Manipur gi mai purak pangamki Medal Lorokpa Ngamkraba Singh Adudi and Roshibina Devi and Wataba Maitei CH Hirojit Singh T Megajit Singh L Samanta Singh R.K. Dhanajit Singh H Bobo Singh S Yaimatoi Singh M Inauton Singh Amadi T Rojit Singh ni Coordinating Committee on Disturbance Free Educational Zone Demand na thama chupna pangthokadaba Disturbance Free Educational Zone Demand Campaign makha chacha jarakpa oina ngasi August ki tang mari lebak panumit asida Kakching District ki manung chana leiba Sugnu Higher Secondary School amadi M Ganga Academy School Sugnu da pangthokri Pungamagi oiba awareness talk ama chatharaba matungda Mahirui Singh tholaktuna Disturbance Free Educational Zone Demand gi kholau sing laukhibaga loinana Sugnu Higher Secondary School asi gi oja matik chana leitabana maram oirega Mahirui Singh da achauba khudong thiba kaya mayuk narambagi wafam Singh fongdorakhi loinana ngasi ahing nungyai MSPDCL gi matang da chathagadoriba khongjang asida education sector da ayat apan pibidanaba Coordinating Committee on Disturbance Free Educational Zone Demand ki maikaidagi fongdorakhi Sathariba SIR na sathariba election gi duty amagi waina sathariba sigi madungina school asidagi oza tara election duty en satho khakanda larik tapi hogodori ba oza se masing amata yawdaba sumtagi physics ki oza makhak leiba chemistry ki oza makhak leiba sina kamdongna oza sing na satra sing larik kamayan takpi gadori hai takpi gadori bno hai basi akoigi committee sigi akoigi wahang ni masi akoigi government na school asida piba saitheng ni masamakna masada pijaba saitheng makhalamani mata maramasina government na athubada masigi matang asilo sanbiu amadi lambi phattaba school asidi yorkadaba lambi phattabana maram orakanda Kakching dagi lakpo waza sing adagi Thawal dagi lakpo waza sing na pung mapan nangnaba school lakpo matamda su nangdabana maram orakanda pung 13 swaida yorokpa amadi hanbasu pung baro ama swaidagi handaba yadaba mafam ama oiri aduna lariksi tak
ꯈꯪꯉꯦ ꯍꯥꯏꯇꯥꯔꯒꯁꯨ ꯀꯃꯝꯕ ꯃꯑꯣꯡꯗ ꯂꯥꯏꯔꯤꯛ ꯇꯥꯛꯀꯗꯧꯔꯤꯕꯅꯣ ꯍꯥꯏꯕꯁꯦ ꯁ꯭ꯀꯨꯜꯁꯤꯡ ꯑꯁꯤꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯥꯏꯀꯩꯗꯒꯤ ꯋꯥꯍꯪ ꯑꯣꯏꯅ ꯍꯪꯂꯛꯂꯤ ꯑꯃꯗꯤ ꯂꯝꯕꯤꯁꯤꯡ ꯑꯁꯤ ꯐꯍꯟꯕꯤꯕ ꯂꯥꯟ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯂꯥꯜꯂꯛꯇ ꯂꯩꯕ ꯃꯐꯝ ꯑꯃ ꯑꯣꯏꯕꯅ ꯒꯥꯔꯤꯁꯤꯡ ꯑꯁꯤ ꯌꯥꯝꯅ ꯆꯥꯡ ꯅꯥꯏꯅ ꯆꯦꯟꯗꯕꯅ ꯃꯐꯝ ꯑꯣꯏꯔꯀꯥꯟꯗ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯤꯗꯤ ꯁ꯭ꯀꯨꯜꯒꯤ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗꯅꯤ ꯑꯗꯨꯅ ꯁ꯭ꯀꯨꯜꯒꯤ ꯊꯦꯡꯅꯔꯤꯕ ꯃꯍꯩꯔꯣꯏꯁꯤꯡ ꯑꯁꯤꯗ ꯊꯦꯡꯅꯔꯤꯕ ꯆꯩꯊꯦꯡꯁꯤꯡ ꯑꯁꯦ ꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯍꯩꯔꯣꯏꯁꯤꯡꯅꯤ ꯑꯃꯗꯤ ꯏꯝꯐꯥꯜ ꯂꯣꯝꯗ ꯂꯩꯕ ꯁ꯭ꯀꯨꯜ ꯑꯃꯒ ꯆꯞ ꯃꯥꯟꯅꯅ ꯈꯟꯕꯤꯔꯀꯥꯟꯗ ꯑꯩꯈꯣꯏ स्कूल इम्फाल मनुंग लेबा स्कूल अमनेना खनबीरकान स्कूल सिमसु फजन यंगसनबियु वालिबा ओजासिंग मसिंग सुना थंबियु अमदि एसआर गी धादोखिबा ओजासिंग असे मतम चाना लाहनबीरकांदा मतम चाना लोशनबीरकांदा अंगांसिंगे मसिंग फजन ताहनबदा मपुंग फाना लाइरिक तमहनबियु तुंगी खुनागी मैरोय अमा सेमबदा गवर्नमेंट नसु मतेंग पांगबियु हाइदना अपील तौजरी अदुगा हयेंग ngasi ahing nongyai dagi kauriba MSPCL gi general strike ase education sector khuding maktadi Kunmapan Shubha Manipur Integrity Day 2026 Thoram United Clubs Organization of Bishnupur District UCOVID Empal Amawava Kasuko Visco Masvuko Yuvako Wansuko Amadi Anti-Drug Campaign Bishnupur District Puna Kusamana Senduna Ningthokong Awang Lekai Community Holder Ngasi Pangthokri Thoramadu the UCOVID ki President W Basanta Ambuko gi Advisor ITO Tongbram Ngapigani Ito Tongbram Amukogi VP Akoizam Santos Village Authority Sadhu Chirugi Vonkulu Kamai Chothegi Village Chief Thau Jatra Chothe Kha Aimol Kedogi President KS Wante former Chiru Union Manipurgi Information Secretary Eding Nishum Kom Union Manipurgi Advisor T Achung Empalgi President N Thambalema Amadi Akivo Kwaktagi General Secretary Hanif Khana Athoiba Mithunglen Oina Saruyaki Thoramadu Mari Lenana UCOVID ki Vice President Salam Santa Luwangna Fongdukhibada Lisang Sina Chahi Lising Manga gi Puwari Leijaraklaba Lamdamasi Thengkhang Kayada Singchep Thaljinduna Thugaina ba honarakpa asida Manipurda Khundaminariba Furuk Kaya ase Nungshinaba Apunba Manipur ama semnaba pandamda Ningsingduna Thoramasi Pangthukpani Thoramasi Jat Bijat Khaidana Khundaminariba Yellow Furuk Khudimagna Unity Leirabadi Mapalamdaki Khud Changshilakduna Manipur Thugaina ba honarakliba ase Thugaiba ngamloi loinana Manipura thokliba Lisingani Kunhumdoi me kitang ahumdagi hauduna thokliba irang asina Manipur Tangdu Leitaba Haibadu Oidri Indian Constitution Lairibra Leitabra Haibasi Miyamda Chamamnaba Faure Maramasina English Singamagachama Nifugatareta Manipur Constitution Act Nauna Chanaba Yadriba Haibasi Achawa Wahangama Oire Haina Fongdoki Lamdamasagi district singda pangthoknabagum Thobal district ki Khangabok talaiba MMRC and Unity Park tasu ngasi All Thobal District United Clubs Organization amadi Khunai Kanba Maira Paibi Apunba Luf Anina Kusamnaraga Senduna Kunmapan Shubha Manipur Integrity Day 2026 ki thoram pangthokri Thoramadu Amukogi Advisor and Samshundarna Athoiba Mithunglen Eduka gi President Rajan Laisang Themna Thoramapu Amukogi Secretary Organization Laishram Krishna Chandra Kukampal ki President Waikom Maipak KM Blooming Higher Secondary School ki Founder KH Menjor Mangang Maryland Tangkhul Village ki Chief Mayar Chung Ringpam Tangkhul Village ki O Chief Rinpami Amadi Committee on Peaceful Coexistence Manipur ki Convener Sajad Buyamayumna Akhanaba Mithunglen Singoina Saruyaki
Iraipak inamtam Manipur gi apun bagi saktam amasung lamgi ngamkhai karigumba hiram amatada yashina batoroi punna khundaminariba kanglo furup yalhomi ichine naw mayamgi apun bagi pangal sagat minaduna manung amasung mapangi safu khudimak thengnagani haina khongfom chena leminaba haiba warib lokhiba thoram aduda thoramapugi warol piraduna Edukogi President Leisangthem Rajen Hai Lamdamasigi Tunglamchat Yamna Sana Ubangamba Amukogi Layokraba Ahlaman Singna Ngasi Makthokliba Yongna Mapu Talakpagi Mawongasi Ubadagi Ekoi Apun Basaktam Sagat Kadabani Haina Apun Bagi Miyangi Rally Ama Chatkiba Adu Chahi Kun Mapanrak Suba Ningsing Thoramni Lairik Khakta Tamlaga Awang Bathaki competitive exam sing Mai Pakpa Yaroi Laishu Haiba Amasu Mathautai Maramasina Ekoigi Ahlaman Singna Thamlamba Lairik Te Yaudaba Laishu Adu Khangba Mathautai Ekona August Tara Humdo Amadi Tara Mari Asikarigi Damakta Pangthok Libano Haibadu Ngasigi Amadi Tungi Mirol Orekadoriba Naharul Kudimak Tangai Fadana Khangba Mathautai Ekogi Iranda Masi Mikha Pondaba Marumdom Lepcha Baninka Tamba Leibak Ama Oirami Adubu Inkum Jalising Amaga Chamapani Futareki August Ki Tang Taraga Marida Numit Tade Hainariba British Tagi Numit Hana Maning Makatam Ki Adubu Maning Makatam Lamba Leibak Amana Minai Naithang Oiraga Steroid Fangbada Tabal Chonglaga Pentok Pangam Libani Steroid Adusu Mioi Kaya Thawai Kat Kraga Amadi Kaya Amana Soinai Kraba Matungda Pirakpani Maning Makatam Lamba Leibak Ama Oiramba Iramdamasi Ngasidi Wapu Taktana Mache Yenabaki Takta Lairakli Maramasina Lamdamasi Tungi Yumbiril Orakadoriba Naharul Singna Tangai Fadana Dharma Haibasi Karishunate How Maitei Pangal Tribe Haiba Ama Laite Mapu Ama Lai Haiba Khalaga Iraipak Iramdam Gidamakta Achumba Tauramba Adubuni Irandam Masigi Apun Bagi Saktam Amadi Ngamkai Ngak Nabagi Damakta Aikoi Kudimak Amato Oina Lepminaba Mathautai Haina Fongtukhi Agas Hasidani, Talayam Tatilaga Saibon Lani, Portilaga Saibama Lani, Tatilaga Sais the Garino, Gari Marino, Garidam Devos, Domino, Hybridsiba, a great heart satisfying young Maruina Kagin Namatagaway. Portilaga Sais the Garino, Portilaga Saibase, a great Manipur Katamamba, Adunava, Manipursi, a great Meteba Haiba, Manipur Haiba, Lamasik and Lepa Haibasi, Hanin Katamamba, Dunava Tebamani. Maning Makha Tamamba Dumba Lebamana Minai Tangwera is there 1970 is there Pamotanda Tabon Jola Petopon Lamba Adusu is there Pamban is there Rudeta Pirapodate Madu Mikam Siro Mikam Swinai Mikama Minor Lake Mutani Adu Manipuri Katamamba Adu Labat Zati is there Rupa with the Tabon Jola Hara City Kaidore Lamti Mapu Dakana Machet Jenabagi Tatu Yorabni Malan Maduna Tunga Horiba, Tungi Jumir, we go to Sati Napuna, we can go there. Dharma is a how my young pan and Mate Tunati, Dharma, a Chumba. I go in New Bamona Poor, the Kayumakara, Lebaki, Kayumakara, Watai, a Chumbama, Garamba Chumba. I quit that of you by himself. I go you one way with the name. One way I did. I Sambana Atiagi Makada, Mapam Tana, Popa, Madi, Mazak, Makatani, I will walk alone, say, Muna Kanama, the Carway. I could knew it going a poor one in the Pios, in the Powers, I could lay back in the Mutaka, you would credit or not die, I will walk alone, see Kalada, we see a Chikumlava, Punsinsi, Haiba, Intriguity, the Haiba, Sinala, Pumatamda, I go his heart is sing, the Ingila Baraman, Rosa, sing, Amati, La Piniba. Jati Kudimaki Kudimana. I put Manipur, the Laiba, see Lai Masama Suni Haiba, Adu Lai Masama Suni Haiba say, Ogitandu Leta, Romatamasida, I bring a Suwania Lete, Masipane, Muina, I did Masi Kudimata, but Topa Togomotani, Tuasutona, Adu Suana, Lai Masama Sudi, Lai. Masama Sui and Manipur, the Labor Jati Kudimana, I put him at Mapu Malay Haiba, Piana. Jada Tabon of Amataka, way, Aduna Tragedy, a quick time and new way to say, Yam Wabagi Matamalakani, Wabate, he wanted him at the Ena, contain a Wabam Lakani, Diamond New Way, which a woman and a Popomaponi, I quay say, no Monatra, no, the Lamid Sakani, Chati, Merchida, quaking him at Tanda, I quay Mapu Mutagi, I quay at the Mapu Mam, Saud of Mapu Malay, Habaga, Luina Kalamatanda.
Lilong United Youth Association Luyana Sindana Lakliba September ki tang taruk tagi tang nipan fawa the first state level open male and female Naat Kirat and Islamic Quiz Competition 2026 Lilong Haurebi Makhalaikai CIC opposite ground da pangthok lagani saruk yabinimba ichininaus ichen singna isa gi madrasa dagi form lobinaba khangalakli amadi online gi khuthang da form submit tawbagi khudong chaba supiri Thoramasida Saru Yabinimba Singna Makada Hapchariba contact number 811-8923-544 Natraga 9233-68968 Asidagi Akupamarol Kangbiba Yagani Haina Lilong United Youth Association Luyage General Secretary Muhammad Basrul Sahana Kangalakli Irecha Singidamak Kathuklaba Igi Nifuhum Doisuba edition oina Indian Red Cross Society Bishopur District Branch ki life member Tobuldagi Thodam Joychandra Amadi Sanjita gi Machanupa Yayoiba Thodam gi Ahum Suba Mapokumon Thoranga Mari Lenana give blood, give life, be a hero, a small drop of yours can be a big hope for someone haiba Wakalonda Nomagi Oiba Lem Ikatpagi Thoram Ama Blood Center Jennings Pangtokri Pangthokiba Thoram Aduda Indian Red Cross Society IRCS Bishopur District Branch Green Brigade Foundation Life Seva Manipur Blood Center Jennings na Kosamana Sindana Pangthokpani Thoram Aduda Blood Center Jennings ki Senior MO Dr. Konsam Surjit IRCS Bishopur District Branch ke Secretary Dr. Huidrom Roman Treasurer Moirangthem Ibohanbi Green Brigade Foundation ke Secretary Longzam Ronaldo Su Sarugyaduna Voluntary Blood Donor Myoitara Mari Register Tobada Nupi Tare Difa Chatuna Nupa Tare na Lemna EPK Dr. Konsam Surjina Fongdokibada Birthday Thoramda Chakcha Hijanaba Tobagi Mahota Miyoi Begi Punsi Kananaba EP Bagi Thabak Oina Tonganba Organization Singa Support Tauduna Changsilakpa Asi Yamna Puning Thogot Ningai Ni Haiki Jazanim Sala Aga Blood Donate Tobiri Yayoi Bagi Mabad Joji Blood Bibiri Agi Oithambada aduga mukhogi family friends mau support to biba maroina life savers manipur gi yauri green brigade manipur aduga Indian Red Cross Society Bishopur haiba and sigi volunteers sigi support to loina podam yai koi bagi nasi mapu ki yai ko pauche pibo to loina bagi yo be puchikan bada thai bada sang daya traba blood donate to gi program ni nasi to jari Quality koi awareness mayamna khantarappa wakhalda koi tangai pada yu busikan bata changi ba isi importance khangirappa dagi koi maroina Green Brigade adagi Red Cross Life Saver tawbase koi party ga bari na blood donation tawasi masing yame asi sisu yamdi da amani mai tawna koi birthday si saksa hejana dana amaronda spend tawba aduga celebrate to bagi mutta kunci kan barong da samsal liba mayu na si ya pun thoga dingai ni si tung da su ba LPG gas consumer singna chakthong gas asi matau karamna sisna kadage amadi khudong thige dabadagi matau karamna jackson thorang sing
लखतकदगी हाइबगी मतंगदा इम्फाल वेस्ट डिस्ट्रिक्ट नारायण कोंजुल मयाई लेकाई चिंगखोंग कम्युनिटी हॉलदा नारायण कोंजुल मयाई लेकाई अमदी एजीसी मणिपुर स्टेट का पुनः खुसमनरगा मास अवेयरनेस कम ट्रेनिंग प्रोग्राम पांगथुकरी थोरमदुदा एजीसी मणिपुर स्टेट की मैनेजर सवोलसेम जॉय प्रकाश मियंग मखादा एजीसी मणिपुर स्टेट की फील्ड असिस्टेंट सु ओरिबा मणिपुर सुमंग लीलागी आर्टिस्ट हैप्पी राजेना ग्यासगी थोलकदबा मैहौ लांगपोकी मतंगदा मियामदा एक्सपर्ट ओइना वांगांगदुना मियामदा सुगाइना ताकपी तंबिखी थोरमदुदा एजीसी मणिपुर की केयर टेकर युमनाम आसनी अमदी एजीसी मणिपुर स्टेट की ऑफिशियल कयासु सरू याखी अरुबदा मरुब पाव अमुहना NIG मणिपुर की परमानेंट कैंपस मणिपुर लेंगांगना अथुबदा सेमगत सागतुना खुसिनरगनी हाइना चीफ मिनिस्टर युमनाम खेमचाना फोंदोक्री इम्फाल ईस्ट डिस्ट्रिक्ट की मनुंग चनलैबा खुराई चैथबिलेरक वुमेन सोसाइटी न सिंदुना ngarang ahing yumlapta bom langshilamba थौदोपु यानिंगदबा फोंदोक्तुना वाकत मिफम फमख्री नॉर्थ ईस्ट विंडो टीवी न संदोक्चरिबा निमिदांगी मणिपुरी पाव मतंग से लोशिंजरे मियंग ताबिरिबा पुनमपु अमुक सुहन्ना खुरुमजरी।